Telecom sector da Jio hairiba company asina hojike matamda rule tauri haibasi mayam punamakna yanaraba wafam amani. Adubu 2014-2015 da Airtel, Idea, Vodafone, bsnl amasung Aircel haiba company sing asi leirami. Hairiba company sing asigi maraktagi Aircel hairiba company asina Matou Karamna fail Oikhibno haibasigi matangda video ama pudun lakchari. Nasi video asibu loiba phawutang miyang tabiyo. Aircel hairiba company asi government gi sunattaba amadi achoba business group singna run tawba company amanate. Hairiba company asi ingso 1958 da Siva Sankaran haina kauba Tamil Nadu gi Kovular hairiba khongang asida pokiba mioi amana linkat kiba adugumba company amani. Hairiba company asi ingso 1960 gi tangkak asuwaida telecom gi oiba high demand lerakpana maram oirga government amasung matam aduge government ki oiba policy singi matung ina globalization lakpana maram oirga private company singda telecom sector da changjaba yabagi ayaba adu matam aduge government na piki matam aduda Aircel hairiba company asina telecom industry asida cell phone sing asi asukimatik market ta mayamna pamnari amasung yoliba masing asina asukimatik demand leibina maram oirga soidana maki hairiba cell phone sing asigi damakta sim card sing soidana maki demand leigani amasung sim card sing asi profit yamna leiba amasung high quantity da mayamna demand leiba posak amani haiba Siva Sankaran hairiba mioi asina ilai laina khangma ngamki mahak angang oringi matamdagi hona IT amadi real estate sector da tabak toba pamakba mioi ama oina horaki. Aircel na Tamil Nadu da ihan hanba oina mahaki service asi fiber optics cable amasung base station sing setup tawduna service piba horaki. Apaba makhalgi service amasung station sing asigi matungna infrastructure mapung phana leiraba company asina subscriber kaya gain tawba horaki amasung mapung phana subscriber kaya khomjan mangamlaki. Seamless connectivity amasung high quality oiba servicing pangbana maram oiraga supnatagi chahi mangagi manungda Tamil Nadu apunba asi Aircel hairiba company asina capture tawba ngamki matung tarakpada regional oina leiramba company asina national company ama oina bigidamakta target tawba horaki Assam Northeast ki oiba circle sing Jammu and Kashmir Odisha Bihar na chingba atop district 16 da hairiba company asina khongdana bigidamakta sem saba horaki Aircel na matam aduda local oiba content regional language ta support toba amde value added service na chingba piduna market ta leiba telecom company gi company singi maraktagi leader oiba ngamba company ama oiraki ingso lising ani ga supna ohumda 2G khaktamak India da chatnaringi matam aduda Aircel hairiba company asina GPRS amasung H hairiba technology asi lausinduna matam aduga chanaraba technology kaya adopt toba ngamki GPRS hairiba asigi matamda adomna karigumba mobile phone da internet sinaramba taragadi adomgi mobile phone gi signal bar gi manakta G haina thaba ubiramgani aduga H hairiba technology asina adomgi mobile phone gi signal bar adugi manakta E haina thaba thengnaramgani hairiba GPRS amasung H hairiba asi wireless telecommunication gi oiba aduga technology makhal amani GPRS amadi H hairiba asi 2G spectrum da thabak tawba adugumba network gi oiba telecommunication gi technology makhal amani hairiba asida 384 kbps fawda internet ki speed phangali adubo hairiba GPRS amasung H ki technology asida adomna internet sinaba taragadi adomna call da wari sanarngi matamda internet sinaba yadaba call cut tawrab matungda internet sinaba yaba soidramakki thengnabiramgani matung tarakpada ISSDPA amadi ISSPA plus hairiba asi laki ISSDPA hairiba asi 3G da yumpham oiba network ki service amani amasung ISSPA hairiba asisu 3G da yumpham oiba network ki service ni ISSDPA da 3G ki speed asi 14 Mbps phawbada chenba ngamki amasung hairiba sigi symbol na H hairiba asina oiki ISSPA plus hairiba asisu 3G da yumpham oiba 160 Mbps phawbada chenba ngamba aduguma makhalgi internet service ki spectrum ngaktani hairiba sigi symbol na H plus hairiba symbol asina uba phangki Hojiki matamda sinariba 4G gi variant asina LTE hairiba technology asini LTE hairiba 4G gi technology asida 300 Mbps phawbagi speed piba ngamli matung tarakpada Matou asum tawna Aircel hairiba company asina mai paklaba company ama oiraklaba matungda Malaysia da leiba company Maxis Communication hairiba company asina Aircel gi 74% shareholder oina lausinki hairiba company asigi matengdagi financial support amasung technical expertise oiba
company asigi matengdagi Aircel hariba company asi mapung fana success oiba company ama oiba horakhi amasung atam adumaktada affordable oiba data amasung ano service kaya poraktuna mayam punamaki khudu hamoibu khudum chanba ngamkiba company ama oikhi hariba company asina Matou Karamna fail Oikhibno haibasigi maram kharadang haijarabada ahanba maramda spectrum hariba asini spectrum hariba asi high speed internet asi ear gi matengna haibadi wireless oina sinaba yaba adugumba technology amani spectrum gi auction sing asi atop company kayana phangnabagi damakta bid tawba horakhi amasung Aircel hariba company asisu spectrum asibu phangnabagi damakta bid tawkhi 65 billion tingduna Andhra Pradesh Assam Punjab Orissa amasung atopa 13 states singi damakta bid lauduna spectrum phangba ngamkhi ani suba maram oina hairabada India hariba country asi price the sensitive oiba market ama oibana maram oiraga price ki matangda competition kaya tholaki matam aduda Airtel Idea Vodafone Docomo amadi Reliance hariba company sing asiga sangdamnaba yaba mongda price thamduna consumer sing na afford toba service pi na hotnabada Aircel hariba company asida mangjaba kaya laki ahum suba maram oina infrastructure asisu amani infrastructure sing asi thambata natana matam gi oina maintain toba amasung scale tokhatuna matam go chanaba technology kya hapsan ba habesu company gi damakta di awaba adumak oikhi sargilam singda subscriber masing yamna su leiba aduga hariba asi maintain toba yaba khudong saba pambai kya laiki amasung sargilam da leiriba subscriber sing gi damakta di atop company kya Airtel Vodafone Docomo Reliance Idea na chingba company kya gi option kya uba phangki adubu khongangi lamsingdadi hariba company ama ani sinatana atopo option kya leitabana maram oiraga khongangi lamsingda customer sing asina company asimak tabu sinaduna leiki amasung khongangi lamsingda hariba infrastructure sing asi upgrade tawna phonabada company sing gidamakta su awaba problem kya thingnaki losalakpa sarukta Aircel hariba company asina khwaidagi chawna mangkiba amasung company asina marai chaitharakiba chobu maram amadi telecom spectrum asini Ingsok lisingan ga subna nipanda telecom spectrum gidamakta license samaga kunithoi government na piki haiba license samaga kunithoi asi Supreme Court ki matung ina Central Vigilance Commission na investigation tawna gidamakta Supreme Court ki athang amagi matung ina investigation tawra matungda haiba licensing asi illegal oiba monda auction tawduna pithokibani haiba khanglap ngambadagi license samaga kunithoi asi Supreme Court na cancel tawki haiba licensing adugi manungda Aircel haiba company asigi license asisu yauki mamai thangda license tanatana paisa kaya changna hotnaruba adu mangkhipana maram oiraga Aircel haiba company asi tapna marai chaitharapa horakhi matam aduda Aircel haiba company asigi damak 89 million subscriber amasung 40,000 towers singde hana mangjauna India gi mafam kaya da laikhrabani ingso lisingani ga subna tara trukta haiba company asina yamna wana hotnajuna Reliance haiba company asiga partnership tawba hoki matam aduda Reliance haiba company asigi mapu asi Anil Ambani haiba miyoi asigi makutta leirami mahang asu haiba company asiga pullaga profit lokhat pangamgani hainal khanjakibani adubo ingso lisingani ga supna taratareta haiba chahi aduga thangnaba chahida profit kaya lokhat pangamdaba amasung downfall oirakpagi maram kaya na maram oiraga Reliance haiba company asina Aircel haiba company asiga leiramba mari adu kudak adudagi tokhi haiba chahi adumaktada 2017 da Jio haiba company asina market da changlaktuna anoba subscriber kaya phanaba hotnabada free oiba service amasung fast internet achingba service kaya provide torpana maram oiraga tapna Aircel gi subscriber sing Jio tamna changba hoki matam aduda Aircel na 3G gi 1GB gi data gi namakta lupa chani da piramba adu 4G gi data da unlimited oiba mong da lupa chani khakta da Jio na piduna customer sing adu tapna mahaki maikai tamna chingchan bangamki matam aduda Aircel haiba company asina mutharklama matam aduda company asibu support tawna bagdamakta Russia dagi company amana $8 billion gi dollar piduna company asibu hinkana na bahonaki adubu matam aduda Maxis haiba company asiga legal problem kaya leibana maram oiraga Russia gi company adudagi offer tawrakiba $8 billion adu Aircel haiba company asina lobangam kide matam adugi telecom minister na Aircel gi mapuda phone tawraktuna subnatagi mahaki parent company oiriba Maxis ka damak deal tawnagadabani haibagi yathang kaya su phone da khangalakba leiki Matou asum tawduna Aircel haiba company asina tapna marai chaitharakpana maram oiraga
January ki tang 38 ingsok 2019 da company asi bankrupt oire haiduna mapuna lauthorki amasung company asigi leiramba asset kudimak phajinduna shareholders sing gidamakta thamjan kibana maram oirega Aircel hariba company asi mayai chaithagi amasung company asi telecom industry dagi mutki adubu Aircel hariba company asina tungda lakadaba telecom sector da leba company kaya gidamakta road map oina semduna thambiramba amasung matau karamna company sing asi success oiba ngamgani haibani chingba kaya para oina tambirame masining asigi Aircel hariba company asi matau karamna market tagi mangkribano amasung matau karamna company asina marai chai tharakkibano haibagi matangda semjaba video Aircel hariba company asi asidagina matam kharagi mangda Manipur dasu aduki matik maming chalamba amasung yumthong khudingi subscriber lerammi haiba yaraba adugumba company amani masining asigi Aircel hariba company asina matau karamna marai chai tharakkibano haibasigi matangda semjaba video asibu miyeng tabiribasingna video asibu like tawsinbiramu channel asibu subscribe tawdribasingnasu channel asibu subscribe tawsinbiramu tungdasu asigumlaba anoba amadi nungailaba video kya yengminabaginamakta masigi oinadi video asi matang asida loisinjari tungda anoba video amada amuk thaingnarase